ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯂꯔ ꯑꯃ ꯏꯗꯤꯠ ꯇꯧꯒꯗꯕ ꯁꯤꯒꯤ ꯇ꯭ꯔꯦꯂꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝ ꯐꯤꯜꯝ ꯄ꯭ꯔꯣꯗꯛꯁꯟ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯁꯤꯔꯤꯁ ꯑꯃ ꯅꯝꯒꯗꯕ ꯃꯅꯤꯄꯨꯔꯤ CID ꯁꯤꯔꯤꯁ ꯍꯥꯏꯅ ꯑꯗꯨꯒꯤ ꯋꯦꯕ ꯁꯤꯔꯤꯁꯁꯤꯗ ꯄ꯭ꯔꯣꯃꯣꯁꯅꯦꯜ ꯚꯤꯗꯤꯑꯣ ꯇ꯭ꯔꯦꯂꯔ ꯑꯣꯏꯁꯦ ꯑꯩꯉꯣꯟꯗ ꯆꯦꯅꯦꯜꯗ ꯍꯥꯞꯇꯣꯏꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒ ꯑꯩꯅ ꯏꯗꯤꯠ ꯃꯆꯥ ꯈꯔ ꯇꯧꯔꯒ ꯚꯤꯗꯤꯑꯣꯕꯨꯗꯤ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ खरा अदुग वीडियो से नम सेमदोगा अतोप चैनल दसु हाखरे अदुना मानदनबा अने खितंग सेमदोगा हापक्तुनी प्रमोशन वीडियो से अदुगा सिगी हुजिकी हारिबा लाइवा एपिसोड 1 करमबगिनु हाइबदि मणिपुरी सिदायदि सीरीज किसे हुइगी लागिबा ताई अगस्त की ताई 9 डेट 8 2020 सिदागी थाबा होरनी अदुगा कम कम नुमित थागनी हाइगना हुइ सैटरडे हौरपा मसुंग लोसलपा था अमगी सिगी पुंग 3 ता तदम हापकनी तरेट अदि PM निको नुंदांगी तरेट दुना हुजिक वीडियो से एडिट तब लोरे नाम यमिनसी दुगा मखा तानमु वीडियो मखलमु ओके मैम ngasi kanamta haike samna aije ngase yen thonge to ine adu kanda khoi yen thong kanda yangang je han hap thau ngau leina amai tawdana mi khara di machu thak tu bida yangang thak tu bida han ngau habdi ngau horo kanda kona thak ku leidana sije kam na chumino habdi kana chumi chumdi di khangam do mandre habdi haw lore ba natra aduda sum मैम से कम कम यंग हान थाको नत्रगा ngौ ngौ हाबे हरका थाको यंग से मैम कमेंट तो बिरमो अदय हुजिकी फिल्म जे येन हापै हरक तोरे का दोरे यंग लके थोय थोय सिदा कनो कोई जे येन हापै तमी योरा येन हापथारे ai thấy nó dần phát không được có anh khai lên rồi. Nó là dây mấy nó phân đi xem nào. video thì gió tôi nè. Hồi chạm sao này? Làm sao đi? Làm sao đi à? Làm gì cái sao đi? Này skin ngắt tapi quay đây nè. Hai cái đây. Cake nó aduga sizi leya ado chef kumba yo de habiro si hana ko ko beani aduga Machu thác rồi bạn. thak re machu thak ni wai to yin sai nang min cake ko hai do ko 14 tuổi. kasya ka 4. or thum se ha pet sa da sang na wa sai birani aina thong na thori za du jin na Thấy có sao cái bờ video đó. hay bu sao na ti aina thum ni sum da hang ni hành thang rồi ấy gì hành tháo có vậy đấy nãy cái favorite Manipuri actress cái nào Manipuri actress rồi anh đi video visual ấy thay nó cái nó số máu rồi đây nè anh ơi đây đây thế số máu cái đồ rồi anh không nói hay gì
타이 하기 되네. 시 세트 쇼래. 그래 엄기 할게. 야. 로라칸. ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯇ꯭ꯔꯤꯛꯁꯤꯅ ꯑꯃꯅꯦ ꯃꯤꯌꯣꯝꯗꯩ ꯇꯝꯕꯅꯦ ꯑꯩꯁꯨ ꯃꯌꯥꯏꯗ ꯀꯨꯠꯍꯜꯂꯒ ꯃꯍꯤꯁꯦ ꯃꯍꯤ ꯀꯪꯍꯟꯕꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯁꯥꯗꯣ ꯌꯥꯝ ꯀꯟꯅ ꯑꯣꯟꯅꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯁꯤꯁꯦ ꯀꯥꯟꯅꯕ ꯀꯥꯟꯅꯗꯕ ꯍꯥꯏꯅꯕꯤꯔꯛꯑꯣ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨꯒꯤ Oh, yay funny. ꯑꯗꯨ ꯀꯩꯅꯣꯝ ꯍꯪꯒꯦ ꯂꯥꯛꯑꯣꯅꯦ ꯅꯪ ꯃꯌꯥꯏ ꯀꯨꯜꯍꯟꯕꯗ ꯁꯣꯂꯣ ꯃꯗꯨ ꯇꯧꯋꯦ ꯑꯣ ꯇꯧꯕ꯭ꯔꯥ ꯁꯣꯂꯣ ꯃꯗꯨ ꯇꯧꯋꯦ ꯑꯗꯨ ꯏꯟꯗꯤꯌꯥ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯔꯝꯕ ꯀꯩ ꯂꯩ Hindi ka English ka. ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯅꯦ Eh, ꯆꯦꯟꯒꯤ ꯀꯩꯒꯤꯅꯣꯕ ikay ka ba? ꯌꯥꯝ ꯏꯀꯥꯏ ꯁꯥꯟꯅꯕꯩ ꯇꯥꯏꯞꯇ Masinong namin eh. ꯅꯪ ꯒꯦꯟ ꯆꯥꯗꯣꯏꯔꯥ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯎꯔꯣ ꯆꯠꯂꯣ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯊꯣꯛꯎꯔꯣ ꯆꯥꯅꯕ Bye-bye. ꯅꯪ ꯂꯥꯏꯔꯤꯛ ꯄꯥ ꯂꯣꯏꯔꯕ Tore? ꯍꯥ Ay, punta ko tuloy dyan. ꯄꯨꯛ ꯂꯥꯝꯕꯁꯦ ꯍꯦꯛ ꯀꯩꯕ ꯄꯦꯠ ꯃꯦ ꯀꯩꯕ पेट में चूहा दौड़ने नते पेट में चूहे दौड़ रहे हैं ꯄꯨꯛ ꯂꯥꯝꯕ ꯍꯥꯏꯔꯣ ꯑꯗꯨ ꯍꯤꯟꯗꯤꯗ ꯌꯥꯝ ꯁꯥꯡꯉꯤꯗ ꯅꯪ नहीं नते बा खाइदे आई बुकने आई बुक से लामे है बा ꯀꯩ ꯑꯗꯨ ꯍꯤꯟꯗꯤꯗ ꯀꯩ ꯍꯥꯏꯗꯣꯏꯕ मैं बहुत कारे ने क्या बा मैं बहुत ꯅꯨꯡꯂꯒꯔꯤ ꯍꯦ ꯍꯥꯏꯌꯣ मुझे बहुत भूख लग रही है बहुत ꯍꯤꯟꯗꯤ ꯁꯤꯃꯥ ꯌꯦꯡꯉꯦ ꯑꯗꯨ ꯍꯤꯟꯗꯤ ꯁꯦꯔꯤꯌꯦꯜ ꯌꯦꯡꯉꯦ ꯑꯗꯨ हिंदी शेलती है ꯀꯩ ꯂꯥꯏꯔꯤꯛꯇ ꯇꯝꯕꯗ ꯌꯥꯎꯕ꯭ꯔꯕ आई क्लास की जी आई क्लास हेक पोपदी पानी पानी हाइजरबदो इसिंग इसिंग ꯃꯦꯅꯦ ꯄꯦꯠ ꯃꯦ ꯆꯨꯍꯦꯗꯣ ꯔꯦꯁꯦ ꯂꯥꯏꯔꯤꯛꯇ ꯇꯝꯕ꯭ꯔꯕ तमदे ꯀꯥꯏꯗꯩ ꯇꯝꯕ꯭ꯔꯕ ꯑꯗꯨ 하하वते 야와 ꯈꯥꯡꯕ ꯂꯥꯡꯃꯟꯈ꯭ꯔꯦꯗ ꯅꯪ 하하वते 야와 ꯄꯨꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯅꯉꯣꯟꯗ ꯅꯪ ꯁꯦꯟꯇꯦꯟꯁ ꯆꯥꯛ ꯂꯣꯏꯕ ꯍꯥꯜꯂꯅꯤ ꯍꯧꯖꯤꯛ ꯇꯦꯁꯀꯤ ꯇꯥꯏꯃꯤꯡ ꯌꯧꯔꯦ ꯍꯥꯎꯗꯧ ꯃꯥꯟꯕ ꯊꯣꯏꯗ 하우ye 말래 ꯍꯥꯞꯄꯛꯑꯒꯦ ꯄꯞꯄꯨꯒ ꯅꯪꯅ ꯇꯧꯔꯣ 야이 ꯅꯪ ꯁ꯭ꯀꯤꯟ ꯌꯥꯎꯕ ꯆꯥꯗꯣꯏꯔꯥ ꯈꯪꯗꯦ ꯍꯥꯞꯄꯛꯄꯗ ꯍꯥꯞꯄ ꯎ ꯆꯥꯔꯗꯤ ꯆꯥꯔꯦ ꯆꯥꯗ꯭ꯔꯗꯤ ꯇꯣꯛꯑꯦ ꯃꯔꯨ ꯌꯥꯎꯕ ꯄꯞꯄꯤꯒꯤ ꯄꯞꯄꯤꯒꯤ ꯎꯝ ꯅꯣ ꯄꯄꯦ 스킨 까져가 ꯁ꯭ꯀꯤꯟꯅꯗ꯭ꯔꯁꯨ ꯃꯇꯨꯡꯗꯤ ꯌꯥꯏꯗ ꯍꯣꯏ 스킨 ꯆꯥꯅꯕ ꯇꯨꯡꯖꯥꯎ ꯇꯦꯁꯇꯤ ꯌꯥꯝ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯈꯪꯉꯦ ꯂꯣ ꯃꯌꯥꯝ ꯁꯤ ꯃꯆꯨꯁꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯌꯥꯔꯕ ꯃꯥꯜꯂꯦ ꯃꯆꯨꯁꯤ ꯐꯖꯔꯦ ꯃꯆꯨꯁꯦ ꯐꯖꯔꯦ ꯍꯥꯏꯔꯛꯑꯣ ꯊꯨꯗꯣꯏꯔꯣ ꯑꯗꯨꯒ ꯇꯦꯁ ꯇꯧ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨ ꯀꯩꯅꯣꯗꯣ ꯊꯥꯈꯤꯗꯣꯏꯅꯤꯍꯦ ꯊꯥꯈꯤꯗꯣꯏꯅꯦ ꯇꯦꯁ ꯇꯧ ꯍꯥꯏꯕꯅꯤ ꯃꯍꯥꯎ ꯌꯦꯡꯉꯣ ꯊꯨꯔ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏ ꯀꯃꯥꯏꯅ ꯍꯥꯎꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯨ ꯑꯝꯇ ꯁꯥꯗꯦ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯋꯥ ꯐꯗꯤꯒꯣꯝꯅ ꯍꯦꯟꯅ ꯊꯥꯈꯤꯗꯣꯏꯅꯦ ꯂꯨꯈꯥꯛꯅ ꯆꯪꯍꯜꯂꯨꯅꯣ ꯃꯇꯥꯏꯋꯥꯏꯗ ꯇꯧꯋꯣ ꯄꯄꯤꯅ ꯃꯔꯣꯟ ꯑꯃ ꯉꯥꯏ ꯂꯩꯔꯦ ꯄꯄꯤ ꯅꯪ ꯆꯥꯅꯤꯡꯉꯕ ꯍꯥꯏꯔꯛꯑꯣ ꯀꯃꯥꯏꯅ ꯇꯧꯔꯦ ꯊꯨꯠꯇꯣ ꯌꯥꯔꯕ ꯍꯥꯎꯕ꯭ꯔꯣ ꯄꯄꯤ ꯍꯥꯎꯕ꯭ꯔꯥ